ꯃꯌꯥꯝ ꯑꯍꯃꯛꯇꯗ ꯀꯪꯂꯩꯔꯤꯕ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯗ ꯀꯣꯚꯦꯅꯦꯟꯠ ꯃꯨꯚꯤꯁꯤꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛꯇꯝ ꯂꯥꯡꯂꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯖꯦꯛ ꯒꯤꯂꯦꯟꯍꯥꯜ, ꯗꯥꯔ ꯁꯂꯦꯝ, ꯑꯦꯟꯊꯣꯅꯤ ꯁ꯭ꯇꯥꯔ ꯑꯁꯤꯅꯆꯤꯡꯕꯅꯤ꯫ ꯃꯨꯚꯤꯁꯤ ꯋꯥꯔ ꯑꯃꯁꯨꯡ ꯁꯔꯚꯥꯏꯚꯦꯜ ꯀꯦꯇꯦꯒꯣꯔꯤꯒꯤ ꯃꯨꯚꯤ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯨꯚꯤꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯒ꯭ꯌꯥꯟ ꯇꯥꯅꯕꯒꯤꯗꯃꯛꯇ ꯋꯥꯐꯝ ꯈꯔ ꯊꯝꯖꯔꯝꯒꯦ ꯃꯗꯨꯗꯤ ꯑꯃꯦꯔꯤꯀꯟ ꯑꯥꯔꯃꯤꯁꯤꯡ ꯑꯁꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯕ ꯃꯇꯝꯗ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯃꯐꯝꯁꯤꯡ ꯑꯁꯤ ꯑꯃꯦꯔꯤꯀꯟ ꯑꯥꯔꯃꯤꯅ ꯊꯣꯏꯗꯣꯛꯅ ꯈꯪꯗꯦ, ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯂꯣꯀꯦꯜꯁꯤꯡꯒꯤ ꯃꯇꯦꯡ ꯂꯧꯕ ꯇꯥꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒ ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯅꯕꯒꯤꯗꯃꯛꯇꯁꯨ ꯏꯟꯇꯔꯄ꯭ꯔꯤꯇꯔ ꯑꯃꯁꯨ ꯗꯔꯀꯥꯔ ꯑꯣꯏꯕꯅꯤ꯫ ꯏꯟꯇꯔꯄ꯭ꯔꯤꯇꯔꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯔꯝꯗꯤ ꯃꯈꯣꯏꯗ ꯁ꯭ꯄꯦꯁꯤꯌꯦꯜ ꯚꯤꯖꯥ ꯑꯃ ꯐꯪꯒꯅꯤ, ꯃꯗꯨꯒꯤ ꯚꯤꯖꯥꯗꯨ ꯐꯪ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯑꯃꯦꯔꯤꯀꯥꯗ ꯂꯥꯛꯇꯨꯅ ꯁꯦꯇꯜ ꯇꯧꯕ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯈꯟꯖꯕꯅꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯐꯒꯥꯅꯤꯁꯇꯥꯟꯗꯗꯤ ꯇꯥꯂꯤꯕꯥꯟꯅ ꯄꯤꯛ ꯊꯜꯂꯕꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯍꯤꯡꯕ ꯄꯥꯝꯗ꯭ꯔꯦ, ꯃꯐꯝ ꯑꯇꯣꯞꯄ ꯑꯃꯗ ꯆꯠꯄ ꯄꯥꯝꯕꯅꯤ꯫ ꯐꯔꯦ, ꯃꯌꯥꯝꯗ ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤ ꯂꯤꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯕ ꯇꯥꯔꯒꯁꯨ ꯃꯌꯥꯝꯅ ꯇꯣꯜꯂꯕꯅꯤ ꯍꯥꯏꯗꯨꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯨꯚꯤꯁꯤ ꯅꯝꯕ ꯃꯇꯝꯗ ꯂꯩꯔꯤꯕ ꯆꯍꯤ ꯑꯁꯤ 2018ꯒꯤ ꯃꯥꯔꯆꯅꯤ꯫ ꯃꯨꯚꯤꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯖꯒꯥ ꯑꯁꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯂꯛꯁꯔꯒꯥꯍ ꯍꯥꯏꯕ ꯖꯒꯥ ꯑꯗꯨꯗꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯑꯃꯦꯔꯤꯀꯟ ꯑꯥꯔꯃꯤ ꯀꯌꯥꯃꯔꯨꯝꯁꯨ ꯑꯆꯠ ꯑꯋꯣꯡꯁꯤꯡ ꯆꯦꯛ ꯇꯧꯗꯨꯅ ꯂꯩꯕꯅꯤ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯖꯣꯟ ꯀꯤꯟꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯎꯕ ꯐꯪꯏ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯦꯡꯕ ꯑꯁꯤ ꯖꯦꯛ ꯒꯤꯂꯦꯟꯍꯥꯜ ꯅꯠꯇ꯭ꯔꯒꯅ ꯖꯦꯂꯤꯜꯍꯥꯜ ꯍꯥꯏꯅꯁꯨ ꯍꯥꯏꯅꯩ꯫ ꯃꯍꯥꯛ ꯑꯁꯤ ꯇꯤꯝ ꯑꯁꯤꯒꯤ ꯃꯥꯁꯇꯔ ꯁꯥꯔꯖꯦꯟ ꯑꯣꯏꯗꯨꯅ ꯂꯩꯕꯅꯤ꯫ ꯑꯃꯦꯔꯤꯀꯟ ꯁꯣꯜꯖꯔꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯑꯆꯠ ꯑꯋꯣꯡꯁꯤꯡ ꯑꯁꯤ ꯇꯣꯏꯅ ꯇꯣꯏꯅ ꯆꯦꯛ ꯇꯧꯏ꯫ ꯅꯣꯡꯃꯗꯤ ꯃꯈꯣꯏꯅ ꯄꯦꯇ꯭ꯔꯣꯂꯤꯡ ꯇꯥꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯃꯤ ꯈꯔ ꯒꯥꯔꯤ ꯄꯨꯗꯨꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ꯫ ꯃꯐꯝ ꯑꯗꯨꯗ ꯖꯦꯛ ꯍꯥꯏꯕ ꯅꯨꯄꯥ ꯑꯁꯤꯒ ꯃꯐꯝ ꯑꯗꯨꯒꯤ ꯏꯟꯇꯔꯄ꯭ꯔꯤꯇꯔ ꯍꯥꯏꯕꯗꯤ ꯑꯃꯦꯔꯤꯀꯥꯟꯒꯤ ꯏꯟꯇꯔꯄ꯭ꯔꯤꯇꯔ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯇ꯭ꯔꯛ ꯑꯗꯨꯕꯨ ꯆꯦꯛ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯆꯦꯛ ꯇꯧꯒꯦ ꯍꯥꯏꯕꯁꯤ ꯌꯥꯈꯤꯗꯦ꯫ ꯃꯇꯧ ꯑꯗꯨꯗ ꯖꯣꯟ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯈꯤ꯫ ꯅꯨꯄꯥ ꯑꯗꯨꯕꯨ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯍꯜꯂꯛꯇꯨꯅ ꯆꯦꯛ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯈꯤ ꯑꯃꯁꯨꯡ ꯃꯗꯨꯗꯒꯤ ꯖꯣꯟꯁꯨ ꯆꯤꯡꯅꯗꯨꯅ ꯃꯈꯣꯏꯒꯤ ꯇꯤꯝꯃꯦꯠꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯒꯥꯔꯤꯗꯨ ꯕꯣꯝ ꯄꯣꯈꯥꯏꯔꯛꯄ ꯃꯇꯝꯗ ꯏꯟꯇꯔꯄ꯭ꯔꯤꯇꯔ ꯑꯃꯁꯨꯡ ꯖꯦꯛ ꯃꯐꯝ ꯑꯗꯨꯗ ꯊꯋꯥꯏ ꯃꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯁꯤꯟ ꯑꯁꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯂꯩꯕ ꯕꯥꯒ꯭ꯔꯥꯝ ꯏꯌꯥꯔꯕꯦꯁ ꯍꯥꯏꯕꯗꯨꯗ ꯂꯥꯛꯏ꯫ ꯖꯣꯟ ꯑꯁꯤ ꯃꯍꯥꯛꯀꯤ ꯇꯤꯝꯃꯦꯠ ꯑꯅꯤ ꯃꯥꯡꯈ꯭ꯔꯕꯅꯤ, ꯁꯤꯈ꯭ꯔꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯅꯤꯠ ꯑꯗꯨꯗ ꯔꯤꯄ꯭ꯂꯦꯁꯃꯦꯟ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯃꯦꯔꯤꯀꯟ ꯑꯥꯔꯃꯤ ꯑꯃꯁꯨ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯗꯨꯗ ꯖꯣꯏꯟ ꯇꯧꯕ ꯂꯥꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯏꯟꯇꯔꯄ꯭ꯔꯤꯇꯔ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯃꯤ ꯈꯔ ꯄꯔꯦꯡ ꯂꯦꯞꯇꯨꯅ ꯂꯩꯕꯅꯤ꯫ ꯄꯔꯦꯡ ꯂꯦꯞꯇꯨꯅ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨꯗꯒꯤ ꯏꯟꯇꯔꯄ꯭ꯔꯤꯇꯔ ꯑꯃ ꯈꯜꯂꯨ ꯍꯥꯏꯗꯨꯅ ꯖꯣꯟꯗ ꯍꯥꯏꯔꯛꯏ꯫ ꯖꯣꯟꯁꯨ ꯑꯍꯃꯗꯄꯨ ꯈꯟꯈꯤ꯫ ꯑꯍꯃꯗ ꯑꯁꯤ ꯃꯁꯥ ꯃꯎ ꯐꯩ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯄꯨꯕ ꯃꯇꯝꯗ ꯈꯨꯗꯣꯡ ꯆꯥꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕꯒꯤ ꯃꯍꯥꯛꯅ ꯑꯍꯃꯗꯄꯨ ꯁꯦꯂꯦꯛ ꯇꯧꯈꯤꯕꯅꯤ꯫ ꯑꯍꯃꯗ ꯑꯁꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯂꯣꯟ ꯃꯔꯤꯁꯨ ꯈꯪꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯖꯣꯟꯁꯨ ꯃꯍꯥꯛꯀꯤ ꯇꯤꯝꯒ ꯂꯣꯏꯅꯅ ꯑꯍꯃꯗꯀ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯀꯩꯊꯦꯜ ꯑꯃꯗ ꯂꯥꯛꯏ꯫ ꯀꯩꯊꯦꯜ ꯑꯗꯨꯗꯤ ꯑꯍꯃꯗꯁꯨ ꯍꯥꯟꯅ ꯈꯪꯅꯕ ꯃꯐꯝ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯅ ꯆꯪꯉꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯈꯤ꯫ ꯃꯈꯣꯏꯅ ꯕꯣꯝ ꯑꯁꯨꯝ ꯊꯤꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯌꯨꯝ ꯑꯃꯗ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯨꯗꯨꯅꯗꯤ ꯆꯪꯒꯦ ꯍꯥꯏꯕꯁꯤ ꯌꯥꯈꯤꯗꯦ꯫ ꯃꯗꯨꯗ ꯑꯍꯃꯗꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯈꯣꯏ ꯑꯁꯤ ꯆꯪꯍꯟꯗꯕ ꯇꯥꯔꯒꯗꯤ, ꯃꯈꯣꯏꯅ ꯅꯝꯗꯨꯅ ꯆꯪꯉꯛꯄ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯌꯨꯝ ꯑꯁꯤ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯒꯅꯤ, ꯌꯥꯝꯅ ꯂꯦꯝꯅ ꯆꯪꯍꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯃꯦꯔꯤꯀꯟ ꯁꯣꯜꯖꯔꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯌꯥꯝꯅ ꯂꯦꯝꯅ ꯆꯪꯉꯛꯇꯨꯅ ꯊꯤꯕ ꯍꯨꯝꯕ ꯇꯧꯔꯛꯏ꯫ ꯊꯤꯕ ꯍꯨꯝꯕ ꯇꯧꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁꯅ ꯄꯤꯔꯛꯄ ꯄꯥꯎ ꯑꯗꯨ ꯁꯦꯔꯥꯟ ꯇꯨꯔꯥꯟꯕ ꯄꯥꯎ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯔꯤꯁꯨ ꯐꯪꯈꯤꯗꯦ, ꯕꯣꯝꯁꯨ ꯐꯪꯈꯤꯗꯦ꯫ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯁꯤ ꯍꯥꯏꯗꯨꯅ ꯄꯣꯊꯥꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯑꯇꯣꯞꯄ ꯂꯣꯀꯦꯁꯟ ꯑꯃꯗ ꯆꯠꯂꯗꯨꯅ ꯕꯣꯝꯁꯤꯡ ꯑꯗꯨ ꯊꯤꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯍꯥꯟꯅꯒ ꯆꯞ ꯃꯥꯟꯅꯩ, ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯝꯇ ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯈꯣꯏꯁꯨ ꯕꯤꯌꯔ ꯑꯃꯃꯝ ꯊꯛꯂꯗꯨꯅ ꯄꯥꯔꯇꯤ ꯇꯧꯅꯩ꯫ ꯖꯣꯟꯁꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯁꯨꯄꯦꯔꯤꯌꯔ ꯑꯣꯏꯔꯤꯕ ꯕꯣꯛꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯕꯣꯛꯁꯇ ꯃꯍꯥꯛꯅ ꯑꯩꯈꯣꯏꯅ ꯊꯤꯕ ꯍꯨꯝꯕ ꯆꯠꯄ ꯃꯇꯝꯗ ꯀꯔꯤꯝꯇꯁꯨ ꯐꯪꯗꯦ, ꯄꯤꯔꯛꯂꯤꯕ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯄꯥꯎꯁꯤꯡ ꯑꯁꯤ ꯑꯔꯥꯟꯕ ꯉꯥꯛꯇꯁꯨ ꯑꯣꯏ꯫ ꯃꯁꯤ ꯊꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯊꯋꯥꯏ ꯑꯁꯤ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯄꯨꯔꯤꯕꯅꯤ, ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯃꯥꯡꯕꯁꯨ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯔꯝ ꯑꯗꯨꯅ ꯄꯥꯎ ꯑꯁꯤ ꯑꯆꯨꯝꯕ ꯈꯔ ꯄꯤꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯕꯣꯛꯁꯁꯨ ꯅꯪꯅ ꯇꯧꯅꯤꯡꯕ ꯈꯨꯁꯤ ꯇꯧꯔꯣ, ꯅꯪꯅ ꯊꯤꯅꯤꯡꯕ ꯃꯑꯣꯡꯗ ꯊꯤꯌꯨ, ꯑꯩ ꯀꯔꯤꯝꯇ ꯊꯤꯡꯉꯣꯏ, ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯇꯣꯞꯄ ꯃꯤꯗꯗꯤ ꯍꯥꯏꯒꯅꯨ, ꯑꯗꯨꯒ ꯍꯥꯏꯅꯔꯤꯕ ꯋꯥꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯀꯥꯎꯊꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ
ꯗꯦꯀ꯭ꯂꯦꯟꯁꯨ ꯇꯥꯏ ꯗꯦꯀ꯭ꯂꯦꯟꯅ ꯇꯥꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗꯒꯤꯗꯤ ꯖꯣꯟꯁꯨ ꯗꯦꯀ꯭ꯂꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯖꯣꯟꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯗꯦꯀ꯭ꯂꯦꯟꯅ ꯈꯪꯂꯗꯨꯅ ꯃꯍꯥꯛꯅ ꯆꯤꯡꯅꯕ ꯇꯥꯂꯤꯕꯥꯟꯒ ꯈꯨꯠꯁꯝꯅꯅ ꯊꯕꯛ ꯇꯧꯕ ꯍꯥꯏꯕ ꯃꯤꯁꯛ ꯈꯔꯒꯤ ꯄ꯭ꯔꯤꯟꯠ ꯀꯥꯞꯊꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯖꯣꯟꯗ ꯄꯤ ꯖꯣꯟꯅ ꯍꯥꯏꯔꯦ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯍꯪꯇꯥꯔꯒꯗꯤ ꯅꯪ ꯀꯔꯤꯒꯨꯝꯕ ꯂꯤꯠ ꯈꯔꯗꯤ ꯐꯪꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯀꯌꯥꯝ ꯆꯨꯝꯕꯅꯣ ꯂꯥꯟꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯀꯟꯐꯥꯔꯝ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯦ ꯃꯗꯨꯗꯒꯤ ꯖꯣꯟꯅ ꯅꯨꯄꯥ ꯑꯃꯒꯤ ꯐꯣꯇꯣ ꯑꯃ ꯄꯨꯔꯗꯨꯅ ꯑꯍꯃꯗꯀꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯍꯃꯗꯅ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯍꯃꯗꯅ ꯃꯁꯤꯗꯤ ꯈꯪꯉꯤ ꯐꯔꯥꯖ ꯀꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯔꯦ ꯃꯍꯥꯛ ꯐꯥꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯅꯨꯃꯤꯗꯥꯡꯗ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯁꯦꯠꯅ ꯆꯠꯅꯔꯤꯕ ꯗ꯭ꯔꯦꯁ ꯑꯗꯨ ꯁꯦꯠꯂꯗꯨꯅ ꯐꯔꯥꯖ ꯊꯤꯕ ꯂꯥꯛꯏ ꯃꯈꯣꯏꯅ ꯀꯩꯊꯦꯜꯗ ꯂꯥꯛꯇꯨꯅ ꯐꯔꯥꯖ ꯑꯗꯨꯕꯨ ꯅꯣꯡꯃꯩꯅ ꯅꯝꯗꯨꯅ ꯚꯦꯟꯗ ꯍꯥꯞꯆꯤꯜꯂꯗꯨꯅ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯗ ꯄꯨꯔꯛꯇꯨꯅ ꯐꯔꯥꯖꯇ ꯕꯣꯝꯁꯤꯡ ꯀꯗꯥꯏꯗ ꯁꯥꯏ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯐꯔꯥꯖꯅ ꯍꯥꯏꯗꯣꯛꯎ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤꯡ ꯑꯁꯤ ꯑꯍꯃꯗꯅ ꯍꯪꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯍꯃꯗꯄꯨ ꯀꯥꯐꯤꯔꯅꯤ ꯍꯥꯏꯗꯨꯅ ꯆꯩ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨꯅ ꯍꯨꯏ ꯊꯥꯖꯤꯜꯂꯗꯨꯅ ꯍꯨꯏ ꯀꯌꯥꯃꯔꯨꯝꯅ ꯁꯤꯍꯜꯂꯗꯨꯅ ꯍꯥꯠꯇꯣꯛꯀꯅꯤ ꯍꯥꯏꯗꯨꯅꯁꯨ ꯌꯥꯝ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯑꯍꯃꯗꯅ ꯕꯣꯝ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯗꯨꯅ ꯄꯩꯁꯥ ꯆꯕꯨꯟ ꯑꯃ ꯂꯪꯁꯤꯜꯂꯤ ꯃꯗꯨꯗ ꯐꯔꯥꯖ ꯀꯔꯤꯝꯇ ꯍꯥꯏꯌꯨ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯃꯗꯨꯗꯒꯤ ꯖꯣꯟꯅ ꯍꯥꯏꯔꯦ ꯃꯁꯤꯗ ꯂꯩꯔꯤꯕ ꯗ꯭ꯔꯦꯁ ꯑꯁꯤ ꯁꯦꯠꯂꯨ ꯗ꯭ꯔꯦꯁ ꯑꯁꯤ ꯅꯪꯕꯨ ꯐꯥꯗꯨꯅ ꯖꯦꯜꯗ ꯍꯥꯞꯆꯤꯟꯕꯒꯤ ꯗ꯭ꯔꯦꯁꯅꯤ ꯅꯠꯇ꯭ꯔꯒꯅ ꯄꯩꯁꯥ ꯑꯗꯨ ꯂꯧ ꯅꯪꯉꯣꯟꯗ ꯑꯣꯞꯁꯟ ꯑꯅꯤ ꯈꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯋꯥꯍꯩꯗꯨ ꯇꯥꯕꯗꯒꯤꯗꯤ ꯕꯣꯝ ꯑꯁꯤ ꯃꯐꯝ ꯑꯃꯈꯛꯇꯗ ꯅꯠꯇꯦ ꯁꯥꯔꯤꯕꯁꯤ ꯃꯌꯥꯝ ꯁꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯍꯃꯗꯅ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯃꯍꯥꯛ ꯄꯩꯁꯥ ꯍꯦꯟꯅ ꯄꯤꯔꯛꯎ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯗꯨꯗ ꯖꯣꯟꯅ ꯍꯥꯏꯔꯦ ꯊꯕꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯩꯁꯥ ꯑꯋꯥꯠꯄꯗꯨ ꯄꯤꯒꯦ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯗꯨꯗꯒꯤꯗꯤ ꯅꯨꯄꯥꯗꯨꯁꯨ ꯀꯔꯤꯝꯇ ꯍꯥꯏꯌꯨ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯖꯣꯟꯅ ꯄꯩꯁꯥ ꯑꯍꯦꯟꯕ ꯈꯔ ꯑꯗꯨ ꯃꯍꯥꯛꯅ ꯐꯔꯥꯖꯇ ꯄꯤꯁꯟꯈꯤ ꯐꯔꯥꯖꯁꯨ ꯄꯩꯁꯥꯗꯨ ꯎꯔꯕꯅꯤꯅ ꯃꯍꯥꯛꯁꯨ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯍꯥꯏꯗꯣꯔꯛꯏ ꯀꯗꯥꯏ ꯀꯗꯥꯏ ꯁꯥꯔꯤꯕꯅꯣꯗꯣ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯂꯣꯀꯦꯁꯟ ꯑꯅꯤ ꯇꯥꯛꯂꯛꯏ ꯃꯗꯨꯗꯒꯤꯗꯤ ꯖꯣꯟꯁꯨ ꯕꯦꯁꯇ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯤꯗ ꯐꯔꯥꯖ ꯑꯃꯁꯨꯡ ꯑꯍꯃꯗ ꯑꯁꯤ ꯀꯔꯝꯅ ꯈꯪꯅꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯃꯤꯗꯨꯅ ꯍꯥꯏꯔꯛꯏ ꯑꯍꯃꯗ ꯑꯁꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯗ꯭ꯔꯒꯀꯤ ꯀꯔꯕꯥꯔ ꯇꯧꯔꯝꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯈꯪꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯖꯣꯟꯅ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤ ꯅꯪ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯗ꯭ꯔꯤꯕꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯅ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯑꯣꯔꯗꯔ ꯄꯤꯔꯤꯉꯩꯗ ꯊꯕꯛ ꯁꯪꯗꯕꯗꯨꯗ ꯍꯥꯏꯈꯤꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯖꯣꯟ ꯍꯪꯉꯤ ꯃꯗꯨꯅ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯨ ꯇꯥꯂꯤꯕꯥꯟꯅ ꯍꯥꯠꯇꯣꯛꯈꯤꯕꯅꯤ ꯇꯥꯂꯤꯕꯥꯟꯅ ꯃꯍꯥꯛꯀꯤ ꯃꯆꯥꯗꯨꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕꯗꯒꯤ ꯃꯍꯥꯛ ꯁꯥꯎꯃꯟꯈꯤꯗꯨꯅ ꯃꯈꯣꯏꯗ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯑꯃꯁꯨ ꯃꯊꯟꯇ ꯐꯝꯗꯨꯅ ꯂꯩ ꯖꯣꯟ ꯆꯪꯁꯤꯜꯂꯛꯑꯒ ꯅꯪꯅ ꯃꯉꯣꯟꯗ ꯑꯩꯅ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯄꯩꯁꯥ ꯄꯤꯈ꯭ꯔꯤꯕꯗꯣ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯑꯣꯔꯗꯔ ꯐꯣꯂꯣ ꯇꯧꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯆꯦꯔꯛꯏ ꯃꯗꯨꯗꯒꯤ ꯑꯍꯃꯗꯁꯨ ꯃꯊꯪꯗꯒꯤꯗꯤ ꯅꯪꯅ ꯍꯥꯏꯕ ꯌꯥꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯖꯣꯟꯁꯨ ꯕꯣꯛꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯣꯀꯦꯁꯟ ꯑꯅꯤꯃꯗꯤ ꯈꯪꯕ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯃꯗꯨꯗ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯕꯣꯛꯁꯇꯨꯅꯁꯨ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯕ ꯇꯥꯔꯒꯗꯤ ꯐꯣꯟ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯕꯣꯛꯁꯅ ꯖꯣꯟꯗ ꯍꯥꯏꯔꯛꯏ ꯖꯣꯟꯁꯨ ꯃꯍꯥꯛꯀꯤ ꯇꯤꯝꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯏꯟꯇꯔꯄ꯭ꯔꯤꯇꯔꯁꯤ ꯑꯅꯤ ꯌꯥꯎꯕꯅꯤ ꯅꯨꯄꯥ ꯑꯃꯒ ꯑꯍꯃꯗꯀꯅꯤ ꯃꯗꯨꯗꯒꯤꯗꯤ ꯖꯤꯖꯤꯅ ꯂꯣꯀꯦꯁꯟ ꯑꯗꯨꯗ ꯆꯠꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯌꯦꯠꯂꯣꯝꯗ ꯆꯠꯂꯁꯤ ꯄꯨꯡ ꯑꯃꯃꯨꯛꯇꯤ ꯆꯪꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯏꯟꯇꯔꯄ꯭ꯔꯤꯇꯔꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯆꯠꯇꯥꯔꯒꯗꯤ ꯂꯝꯕꯤꯗꯨ ꯐꯔꯛ ꯌꯥꯝꯅ ꯇꯥꯕꯅꯤ ꯅꯣꯡꯁꯨ ꯆꯨꯕꯅꯤꯅ ꯂꯝꯕꯤ ꯊꯣꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯑꯣꯏꯔꯣꯝꯗ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯖꯣꯟꯁꯨ ꯐꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯣꯏꯔꯣꯝꯗ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯃꯈꯣꯏꯅ ꯒꯥꯔꯤ ꯊꯣꯡꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯍꯃꯗꯅ ꯃꯐꯝ ꯑꯁꯤꯗ ꯒꯥꯔꯤ ꯈꯥꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯖꯣꯟ ꯍꯪꯉꯤ ꯃꯗꯨꯒꯤ ꯑꯍꯃꯗꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯕꯨ ꯏꯟꯇꯔꯄ꯭ꯔꯤꯇꯔ ꯑꯗꯨꯅ ꯌꯣꯟꯊꯣꯛꯈ꯭ꯔꯦ ꯇꯥꯂꯤꯕꯥꯟꯗ ꯑꯩꯈꯣꯏ ꯂꯥꯛꯄꯒꯤ ꯄꯥꯎ ꯑꯁꯤ ꯂꯣꯏꯅ ꯄꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯝꯅꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯑꯍꯃꯗꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨꯒꯤ ꯂꯝꯕꯤ ꯑꯗꯨ ꯑꯩ ꯇꯁꯦꯡꯅ ꯈꯪꯉꯤ ꯀꯔꯤꯁꯨ ꯅꯣꯡ ꯊꯣꯏꯗꯣꯛꯅ ꯆꯨꯕ ꯅꯠꯇꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯣꯡ ꯆꯨꯕꯗꯒꯤ ꯂꯝꯕꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯁꯤꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯔꯦ ꯒꯥꯔꯤ ꯈꯥꯝꯃꯨ ꯍꯥꯏꯗꯨꯅ ꯖꯣꯟꯅꯁꯨ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯖꯣꯟꯅ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯒꯤ ꯁꯔꯚꯦ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯑꯅꯤ ꯑꯃ ꯆꯤꯡ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯃꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯀꯔꯤꯁꯨ ꯎꯕ ꯐꯪꯈꯤꯗꯦ ꯃꯗꯨꯗꯒꯤꯗꯤ ꯗ꯭ꯔꯣꯟꯗꯒꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯖꯣꯟꯅ ꯑꯣꯔꯗꯔ ꯄꯤꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯗ꯭ꯔꯣꯟꯗ ꯌꯦꯡꯕꯗꯁꯨ ꯀꯔꯤꯁꯨ ꯎꯗꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯑꯍꯃꯗꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯐꯨꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯐꯨꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯖꯣꯟꯅ ꯃꯉꯣꯟꯗ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯑꯍꯃꯗꯁꯨ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯌꯣꯟꯊꯣꯛꯂꯤꯕꯅꯤ ꯃꯍꯥꯛ ꯑꯁꯤ ꯇ꯭ꯔꯦꯇꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯖꯣꯟꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯥꯠꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯍꯃꯗꯇ ꯍꯧꯒꯠꯂꯛꯅꯕꯒꯤꯗꯃꯛꯇ ꯅꯣꯡꯃꯩ ꯁꯠꯇꯣꯔꯛꯏ ꯅꯣꯡꯃꯩ ꯁꯠꯇꯣꯛꯄꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯑꯍꯃꯗꯁꯨ ꯍꯧꯒꯠꯂꯛꯏ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯤꯁꯤꯡ ꯑꯗꯨ ꯇꯥꯂꯤꯕꯥꯟ ꯀꯥꯡꯕꯨꯅ ꯂꯣꯏꯅ ꯐꯥꯖꯤꯟꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯁꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯉꯥꯛꯇꯪ ꯂꯩꯔꯒ ꯗ꯭ꯔꯣꯟꯗꯒꯤ
किलोमीटर अममुक लेरगा तालिबानी की कैम्प लेरे हाइदुना हाइरे मखोइना अखोइबु मफम दुना गाइदुना लेरिबनि हाइदुनासु हाइरे उपाय लेत्रबनिना मखोइसु मयुमदा हलकपा ताखि मयुमदा हलकपा मतमदा जोनसु माकी नुपीगा वारी सानदुना लैखि नुमिदांगी मतमदा अहमदसु मयुमदा हलकपा मतमदा माकी नुपीदु वकल लैताबा हाइबदु ओइखि माना खंजरिबा असना स्पेशल वीजा अदु फंगतरगदि मखोइ अमेरिका चलगनि हाइदुना खंजबनि मरम अदुना माकी नुपादुदा वीजा अदुगी मतंग अदु कमाय तौग्रे हाइदुना हंगी माकी नुपानसु वीजा अदु फंगनि हाइदुना माकी नुपीदा थाजबा पिरामि माकी नुपीसि मबुकसु खंगलबनि मरम अदुना यामना थुना मफम मसिदगी थादोक्तुना अमेरिका चत्तुना लैखिबा अदुनि माना पामलिबसि मदुरगिदि नोंगालपा मतमदा जोनसु बॉक्स को नरमी जोन बॉक्स हाइरे अखोइना फरास नारकपदुगी मतुइना अनिसुबा लोकेशन अदुदा चटपा तारे मरम अदुना एयर सपोर्ट पामी हाइदुना सु हाइरे बॉक्स होई मतिंग पांगे हाइदुना हाइरे अदुबु एयर सपोर्ट लापा मतमदा पुंखाय मुक्ति चन्नी मरम अदुना ngalingeda haro haiduna haire asum tawduna makoisu ambi tongladuna mafam aduda pung ahumgi journey chalaba matungda makoina kem amu thenaki kem aduna makoina changchalakpa matamda mi kharana thabak suduna leibagi monglu thenaki madurigi makoisu mafam aduda thiba humba tawbu matamda AK-47 mayam leibagi mong adu thenaki madurigi John gi mi mana John da pau pirakpadagi mafam adura leiba mi sing adubu makul masa punsaladuna mafam adur upaladuna pharaduna thami John amsung mahaki temna mafam aduda asamasum thiba humba torokpa matamda mafam aduda ka amada IED bomb sing leibagi mong adu makoina ukhi madudagidi mafam aduda Talibani mari masu leptuna leibagi wari sanaduna leiduna video ga namduna leibagi mong adu makoina uba matamda masidi attack tawdaba yaro haiduna khalli maram aduna mahakna mahaki mida air support ni haiduna haire mahaki midusu air support piro haiduna makoina base camp ta haiki asum tawduna mafam adura leiriba mising adabu John amasung mahaki miduna nomaina kaptuna loina hatki mafam aduna mamang thakta check post ta gari da bomb haptuna mahaki mi ani hatkiba nupa adusu mafam adura lerami jek kidamakta mahakna nupa adubu nomaina kaptuna hatoki madurigi mafam adugi ka adu thong hatoraktuna nupa amna attack tawre haibadi Taliban attack tawre madura John ga lamidaba nupa amna nomaina panki mafam adura bomb camera fit taramduna John amasung mahaki mising adu tholei amatsu mafam aduragi nomai ama khongkaladuna tholei makoi ahum lumduna leikibani adubu Taliban khara laktuna John ga laminariba sibai debu nomaina kapthatuna hatki ahum adura Taliban gi mi camera su thomjalei makoina makoibu ngathoknabai damukta sniper sizinaduna kapa hore army amadi mafam adura leiba ICMG paiduna Taliban sing adubu nomaina kaptuna loina hatorakpani adubu machine gun paibanu padusu Taliban nomaina kaptuna hatki asum tawduna makoisu motor sizinaduna machine gun yoriba hambi dubu tugaiki amasung sniper busu bomb thadaraduna hatoki mafam adura leiriba American army sing adubu makoina anamana loina hatore upai litrabni John amasung Ahmad mafam aduragi gari ma tongladuna chenthorei makoina fit taramba bomb adusu pokhairakhi tanjalduda helicopter sing laktuna makoida air support pire adubu makoina mafam aduda thungluba matamdadi mafam adudadi asiba hakchangtana thanduna lerami American army di loina siduna lerame tawutabu John amasung Ahmad ki body di thenade maram aduna makoina khalibasi makoini chenkre habasimti taseng na khangba ngami asum gari thawduna lakpa matamda makoigi gari du yakhide Talibani singnasu makoi gari du koitan tanarakpani upai litramina makoisu gari du huntomba takhi Talibani singaduna makoi gari du mafamda yorpa matamdadi makoi jungle da chensen gare lok ke makala kumthakre haiduna haire maduragi makoi leader nasu makoi bu tanagadabani amasung reinforcement tharakani haiduna haire Talibani singsu John amasung Ahmad bu thiba makala changthalei amasung makoi kharadi makoi camp tahanki John amasung Ahmad asamasum chalakpadagidi waraduna mafam amada famduna pothai John wakal yamna nungaikide mahaki teammate sing sikibadu wakal yamna nungaijadaba haibadu waiki mafam aduda ahing leladuna potharasira haiduna khalli adabu Taliban sing changpagi samin phamgadagi mahangna Ahmad pu tapna hawdoraduna mafam adudagi chatnabagi damta haire makoini asamasum lai makoini bu Taliban singna somsom tanarakpadagidi makoisu chingamadagi chongthaba taki madurigi makoisu lokchapaduda tharomaro untharai taromaro untharakpa matamda John su umadi yeki ahamasu mahana parakpa nomai adu mafam madura tahawi amasung makoina chingadugi makadi lokpa matamda John na nangi nomai di haiduna hangi ahamasu tahawre haiduna hare upali trabni John na mahaki pistol adubu
ꯑꯍꯃꯠꯇ ꯈꯨꯠꯁꯤꯟꯅꯈꯤ ꯑꯃꯁꯨꯡ ꯑꯍꯃꯠꯇ ꯃꯗꯨꯗꯤ ꯇꯥꯍꯜꯍꯧꯔꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯇꯥꯂꯤꯕꯥꯅꯤ ꯑꯅꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯂꯤꯕꯥꯅꯤ ꯑꯅꯤꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯊꯥꯡꯅ ꯌꯥꯜꯂꯗꯨꯅ ꯊꯥꯡꯅ ꯊꯤꯜꯂꯗꯨꯅ ꯍꯥꯠꯈꯤ꯫ ꯑꯍꯃꯠꯁꯨ ꯃꯉꯣꯟꯗꯒꯤ ꯅꯣꯡꯃꯩ ꯑꯃ ꯂꯧꯈꯠꯂꯛꯏ꯫ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯇꯥꯂꯤꯕꯥꯅꯤ ꯈꯔ ꯑꯃꯨꯛ ꯊꯦꯡꯅꯩ꯫ ꯃꯈꯣꯏꯁꯤꯡꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯇꯨꯃꯤꯟꯅ ꯍꯥꯠꯂꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯆꯤꯡ ꯑꯃꯒꯤ ꯃꯊꯛꯇ ꯇꯥꯂꯤꯕꯥꯅꯤ ꯑꯅꯤ ꯂꯦꯞꯇꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯖꯣꯟꯅ ꯌꯥꯝꯅ ꯊꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤ꯫ ꯅꯣꯡꯃꯩꯒꯤ ꯃꯈꯣꯜ ꯇꯥꯕꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯇꯥꯂꯤꯕꯥꯅꯤ ꯀꯌꯥꯃꯔꯨꯝꯁꯨ ꯊꯣꯝꯖꯤꯜꯂꯛꯏ꯫ ꯇꯥꯂꯤꯕꯥꯅꯤ ꯀꯌꯥꯃꯔꯨꯝ ꯊꯣꯝꯖꯤꯜꯂꯛꯄꯗꯒꯤꯗꯤ ꯖꯣꯟ ꯑꯃꯁꯨꯡ ꯑꯍꯃꯠ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯆꯤꯡ ꯑꯃꯒꯤ ꯀꯥꯔꯛꯇ ꯂꯣꯠꯄ ꯇꯥꯈꯤ꯫ ꯃꯈꯣꯏꯁꯨ ꯇꯥꯂꯤꯕꯥꯅꯤꯁꯤꯡ ꯑꯗꯨꯕꯨ ꯆꯠꯈꯤꯕ ꯉꯥꯏꯔꯕ ꯃꯇꯨꯡꯗ ꯀꯣꯟꯅ ꯃꯈꯣꯏ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯊꯣꯛꯂꯛꯏ꯫ ꯃꯈꯣꯏꯁꯨ ꯊꯣꯛꯂꯛꯇꯨꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯅꯨꯃꯤꯠ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯃꯝꯂꯕꯁꯨ ꯃꯝꯅ ꯑꯁꯨꯝ ꯂꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯇꯥꯂꯤꯕꯥꯟ ꯀꯥꯡꯕꯨꯁꯨ ꯃꯈꯣꯏꯕꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯛꯏ꯫ ꯖꯣꯟ ꯑꯃꯁꯨꯡ ꯑꯍꯃꯠ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯀꯅꯥꯝꯇ ꯂꯩꯅꯗ꯭ꯔꯕ ꯌꯨꯝ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯌꯨꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯨꯝ ꯄꯣꯊꯥꯏ꯫ ꯉꯁꯥꯏ ꯃꯈꯣꯏꯅ ꯍꯥꯠꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯁꯦꯠ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯃꯈꯣꯏꯁꯨ ꯑꯍꯤꯡ ꯑꯗꯨ ꯑꯁꯨꯝ ꯄꯣꯊꯥꯏ꯫ ꯁꯦꯠ ꯑꯗꯨ ꯊꯥꯒꯠꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯇꯥꯂꯤꯕꯥꯅꯤꯁꯤꯡ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯅꯛꯁꯜꯂꯛꯑꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯕ ꯉꯝꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯖꯣꯟꯁꯨ ꯑꯍꯃꯠ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯁꯨꯝ ꯊꯤꯗꯨꯅ ꯂꯥꯛꯏ꯫ ꯑꯍꯃꯠ ꯊꯤꯔꯛꯄ ꯃꯇꯝꯗ ꯇꯥꯂꯤꯕꯥꯅꯤꯁꯤꯡꯅ ꯖꯣꯟꯒꯤ ꯃꯈꯨꯠꯇ ꯑꯃꯁꯨꯡ ꯃꯈꯣꯡꯗ ꯅꯣꯡꯃꯩꯅ ꯀꯥꯞꯈꯤ꯫ ꯅꯣꯡꯃꯩꯅ ꯀꯥꯞꯄꯗꯒꯤꯗꯤ ꯖꯣꯟꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯦꯛꯊꯗꯨꯅ ꯇꯥꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯥꯂꯤꯕꯥꯅꯤꯁꯤꯡ ꯆꯪꯁꯤꯜꯂꯛꯇꯨꯅ ꯖꯣꯟꯕꯨ ꯇꯞ ꯇꯥꯅ ꯐꯨꯕ ꯍꯧꯔꯦ꯫ ꯇꯥꯂꯤꯕꯥꯅꯤ ꯑꯃꯅꯗꯤ ꯖꯣꯟꯕꯨ ꯍꯥꯠꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯂꯤꯗꯔꯅ ꯖꯣꯟꯕꯨ ꯍꯤꯡꯅ ꯄꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯍꯥꯠꯄ ꯉꯝꯈꯤꯗꯦ꯫ ꯇꯧꯕꯇꯕꯨ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯇꯥꯂꯤꯕꯥꯅꯤ ꯑꯃꯅ ꯖꯣꯟꯒꯤ ꯃꯀꯣꯛꯇ ꯅꯣꯡꯃꯩꯒꯤ ꯕꯠꯅ ꯁꯨꯗꯠꯈꯤ꯫ ꯖꯣꯟꯒꯤ ꯃꯀꯣꯛꯇꯒꯤ ꯏ ꯇꯥꯔꯛꯈꯤ꯫ ꯖꯣꯟ ꯋꯥꯟꯊꯈꯤ꯫ ꯇꯥꯂꯤꯕꯥꯅꯤꯁꯤꯡꯅ ꯖꯣꯟꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯆꯠꯀꯦ ꯇꯧꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯍꯃꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯇꯥꯂꯤꯕꯥꯅꯤꯁꯤꯡꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯇꯨꯅ ꯂꯣꯏꯅ ꯍꯥꯠꯈꯤ꯫ ꯇꯥꯂꯤꯕꯥꯅꯤꯁꯤꯡ ꯑꯗꯨꯅ ꯄꯣꯔꯛꯄ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯗꯨꯅ ꯃꯈꯣꯏ ꯆꯠꯄ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯆꯠꯈꯤꯗꯦ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨ ꯃꯈꯣꯏꯅ ꯈꯪꯈꯤꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯈꯨꯗꯣꯡꯊꯤꯕ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯍꯃꯠꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯒ ꯃꯥꯟꯅꯅ ꯃꯈꯣꯏꯒꯤ ꯑꯐꯒꯥꯅꯤ ꯗ꯭ꯔꯦꯁ ꯑꯗꯨ ꯁꯦꯠꯈꯤ꯫ ꯖꯣꯟꯕꯨ ꯃꯍꯥꯛꯅ ꯁꯒꯥꯏ ꯑꯃꯗ ꯍꯥꯞꯂꯗꯨꯅ ꯆꯤꯡ ꯑꯗꯨꯅ ꯄꯨꯔꯒ ꯂꯥꯛꯏ꯫ ꯃꯍꯥꯛꯅ ꯖꯣꯟꯕꯨ ꯄꯨꯔꯛꯂꯤꯕ ꯑꯁꯤ ꯑꯃꯝꯕ ꯑꯊꯦꯡꯕ ꯆꯤꯡ ꯑꯃꯗꯒꯤꯅ ꯆꯤꯡ ꯑꯃ ꯐꯥꯎꯕ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯇꯨꯔꯦꯜꯅꯆꯤꯡꯕ ꯀꯌꯥꯗ ꯆꯤꯡꯉꯗꯨꯅ ꯄꯣꯔꯛꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯍꯃꯠꯁꯨ ꯌꯥꯝꯅ ꯋꯥꯈꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯗꯒꯤꯗꯤ ꯑꯍꯃꯠꯅ ꯖꯣꯟꯒꯤ ꯄꯤꯈꯥꯎꯗꯒꯤ ꯄꯩꯁꯥ ꯈꯔ ꯂꯧꯊꯣꯛꯏ꯫ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯑꯃꯦꯔꯤꯀꯟ ꯗꯣꯂꯔꯅꯤꯅ ꯚꯦꯂꯨ ꯌꯥꯝꯅ ꯑꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯃꯈꯣꯏꯅ ꯒꯥꯔꯤ ꯑꯃ ꯂꯩꯈꯤ꯫ ꯒꯥꯔꯤ ꯑꯗꯨꯗ ꯖꯣꯟꯕꯨ ꯍꯥꯞꯆꯤꯜꯂꯗꯨꯅ ꯃꯍꯥꯛꯅ ꯖꯣꯟꯕꯨ ꯕꯦꯁ ꯇꯝꯅ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯂꯝꯕꯤꯗ ꯇꯥꯂꯤꯕꯥꯅꯤ ꯈꯔ ꯊꯦꯡꯅꯈꯤ꯫ ꯃꯈꯣꯏ ꯑꯍꯃꯠꯀꯤ ꯒꯥꯔꯤ ꯑꯗꯨꯗ ꯌꯥꯎꯖꯔꯛꯀꯦ ꯍꯥꯏꯗꯨꯅ ꯑꯍꯃꯠꯀꯤ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯈꯠꯂꯛꯏ꯫ ꯇꯥꯂꯤꯕꯥꯅꯤꯁꯤꯡ ꯑꯗꯨꯅ ꯑꯐꯒꯥꯟꯒꯤ ꯇ꯭ꯔꯥꯟꯁꯂꯦꯇꯔ ꯑꯃꯒ ꯑꯃꯦꯔꯤꯀꯟ ꯑꯥꯔꯃꯤ ꯑꯃꯒ ꯃꯐꯝ ꯑꯁꯤꯗ ꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯑꯃꯁꯨ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯇꯥꯂꯤꯕꯥꯅꯤꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯃꯤ ꯃꯔꯤꯅꯤ꯫ ꯃꯤ ꯑꯃꯅ ꯑꯍꯃꯠꯀ ꯇꯣꯡꯃꯤꯟꯅꯕꯅꯤ꯫ ꯑꯃꯅ ꯃꯅꯤꯡꯗ ꯇꯣꯡꯕꯅꯤ꯫ ꯃꯅꯤꯡꯗꯗꯤ ꯖꯣꯟꯁꯨ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯖꯣꯟꯕꯨ ꯎꯗꯕꯩ ꯃꯔꯝꯗꯤ ꯖꯣꯟꯗꯤ ꯑꯍꯃꯠꯅ ꯀꯥꯔꯄꯦꯠꯅ ꯅꯟꯁꯤꯜꯂꯗꯨꯅ ꯌꯥꯝꯅ ꯐꯖꯅ ꯂꯣꯠꯇꯨꯅ ꯊꯝꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯖꯣꯟ ꯂꯣꯠꯄ ꯑꯗꯨ ꯃꯈꯣꯏꯅ ꯎꯈꯤꯗꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯈꯔ ꯆꯠꯂꯕ ꯃꯇꯨꯡꯗ ꯇꯥꯂꯤꯕꯥꯅꯤꯁꯤꯡ ꯑꯗꯨ ꯀꯨꯝꯊꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯍꯃꯠꯁꯨ ꯒꯥꯔꯤ ꯑꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯑꯐꯒꯥꯟꯒꯤ ꯃꯤꯆꯝ ꯈꯔ ꯊꯦꯡꯅꯈꯤ꯫ ꯃꯤꯆꯝꯁꯤꯡ ꯑꯗꯨ ꯐꯝꯗꯨꯅ ꯂꯩꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯤꯆꯝꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯊꯦꯂꯥ ꯒꯥꯔꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯁꯤꯒ ꯑꯣꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯑꯍꯃꯠꯅ ꯍꯥꯏꯔꯛꯏ꯫ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯁꯤ ꯄꯤꯊꯣꯛꯈꯤꯕꯒꯤ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯂꯝꯕꯤꯗ ꯑꯁꯨꯝ ꯆꯠꯄ ꯇꯥꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯇꯥꯂꯤꯕꯥꯅꯤꯁꯤꯡꯅ ꯃꯈꯣꯏꯕꯨ ꯆꯤꯡꯅꯗꯨꯅ ꯐꯥꯔꯕꯗꯤ ꯅꯥꯇꯩ ꯆꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯒꯥꯔꯤ ꯑꯗꯨ ꯄꯤꯊꯣꯛꯈꯤꯕꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯁꯣꯛꯄ ꯖꯣꯟꯒꯤꯗꯃꯛꯇ ꯀꯔꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯁꯤꯖꯤꯟꯅꯕ ꯌꯥꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯃꯁꯨꯡ ꯆꯥꯅ ꯊꯛꯅꯕ ꯍꯪꯉꯤ꯫ ꯃꯗꯨꯗꯒꯤ ꯑꯍꯃꯠꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯁꯣꯛꯇꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯒꯥꯔꯤꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯃꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯥꯔꯃꯤ ꯑꯗꯨꯒ ꯏꯟꯇꯔꯄ꯭ꯔꯤꯇꯔ ꯑꯗꯨꯒꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯇꯥꯂꯤꯕꯥꯟꯅ ꯊꯤꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯈꯤ꯫ ꯃꯈꯣꯏꯁꯨ ꯖꯣꯟ ꯑꯃꯁꯨꯡ ꯑꯍꯃꯠꯀꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝꯗꯤ ꯃꯈꯣꯏꯁꯨ ꯇꯥꯂꯤꯕꯥꯅꯤ ꯀꯥꯡꯕꯨ ꯑꯁꯤ ꯁꯨꯛꯌꯥ ꯌꯥꯗꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯖꯣꯟꯒꯤꯗꯃꯛꯇ ꯀꯥꯅꯤ ꯈꯔ ꯄꯤꯔꯝꯃꯤ꯫ ꯀꯥꯅꯤꯁꯤꯡ ꯑꯗꯨ ꯊꯛꯂꯗꯨꯅ ꯃꯈꯣꯏꯒꯤ ꯑꯅꯥꯕꯁꯤꯡ ꯑꯁꯤ ꯀꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛꯇ ꯀꯥꯅꯤꯁꯤꯡ ꯑꯗꯨ ꯄꯤꯔꯛꯄꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯖꯣꯟꯕꯨ ꯃꯍꯥꯛꯅ ꯊꯦꯂꯥ ꯒꯥꯔꯤꯗꯨꯗ ꯍꯥꯞꯂꯗꯨꯅ ꯑꯁꯨꯝ ꯏꯜꯂꯗꯨꯅ ꯑꯗꯨꯃꯛ ꯄꯣꯔꯛꯏ꯫ ꯃꯍꯥꯛꯅ ꯏꯜꯂ ꯄꯣꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯆꯣꯛꯊꯕꯁꯨ ꯌꯥꯎꯈꯤ꯫
नुमिदांगी मतमदसु मखोय पोथाफम खंखिदे मरमदी मफम अदु नुमिदांगी मतमददी याम इंबा हाइबदो ओइखि जोन सोपदुगी चाइना अदु खांबा ngamluktaba matamda अहमद न कानी अदु चमलदुना जोन पिथाई अमसुंग महाकी अनाबदु खरा फहली अहमसु गारी अदु सुमसुम इलपु मतमदा वारकपदगी मा मथा याम साखी प्लेन मानब जगदा इनबा मतमददी थोदोकनो वादी अंगंबा काबददी मा यामना वाखी वामलदुना मा मफम अमदा फमलदुना मथंदा कपजबसु यावरे अदु मा निंगनबा लेतना जोनबु इलदुना वाना पुरे सुमसुम इंदुना लाबो मतमदा मांगना चिंग मतक्तगी बग्राम एयरबेस अदु ओखी अदुबु बग्राम एयरबेस यामना लापा हाइबदु ओइखी मरमदुना माक अदुमक इंदुना जोनबु पुबताखी सुमसुम लाबो मतमदा महाना मफम अमदा दुकान अमा थेनखी दुकान अदुदगी महाना इसिंग खरा लैखी इसिंग अदु महाक चुथै अमसुंग जोनबु पिथै इखंग खंगौदना मफम अदुदा तालिबानी कांगु सिंग लाई तालिबानी कांगु सिंग अदुना तेलागारी अदुदा यावरिबा जोनगी मखोंग अदु उरुबा मतमदा हाइबदी जोनगी बुत अदु उबा मतमदा मखोय नोंगोय पुथुरक्तुना कापके तवी तबुतबु अहमदना नोंगोय सतुरक्तुना मखोय अहुमदबु नोंगोयना कापतुना हातकी नोंगोय मखोल ताबदगीदी मफम अदुदा US आर्मी थोमजले US आर्मी ना जोनबु उबा मतमदा मखोयगी मीने खंगबदगी मखोय निबु बेस तमना पुदुना लाई जोनबु मफम अदुदा लायंखी जोनसु हप्ता अमरगी मतुंगदा महाक ज्ञान तारे महान ज्ञान तरक्पा मतमददी महाक US ता लेरमे हाइबदी कैलिफोर्निया दा लेबो हॉस्पिटल अमदा लेरमबनी हप्ता अहुमगी मतुंगददी महाक फजना रिकवर तौरदुना महाक मयुमदा हले जोनबु नबा लाक्लिबा ममानबा अदुदी अतै कनामता ओयमद्रे डिक्लाइन ओइदुना लेरमी महाक असि जोनगा अफगानिस्तान थबक तौमिनदुना लेबनी जोन महान हायरे नंगी थौना फबगीदमक्ता नंग मेडल अमा फंगनी हाइदुना हायरे मदुरगिदी जोन हायरे नोंगोय मरु पालबा मतुंगदा अई करि तौख्रबनो अई करिमता निजंबा थोक्तरे मेडल पीगे हाइबा तारकसु अहमद ओइना पीगदबनी हाइदुना हायरे महान अईगी थवाइसेबु कंदुना लाखिबनी हाइदुना हायरे मदुदगिदी दक्लिन हायरे मान पामलिबसिदी मेडल नती वीजानी मादी वीजा दुनी क्वाइदि मरु ओइना दरकार ओइबसि हाइदुना हायरे मदुरगी दक्लिन हायरे नंगु महाकना मफम मदुदगी थवाइ कल्लदुना लाक्लबगी मतुंगदगिदी नखोइनी वारीसी अफगानिस्तान सिनबा थुंगना लोइना खंगनरबनी मरमदुना करिगुंबा तालिबान कांगुना महाकपु थेनबा तारगदी महाकी इमुंग मनुंगा लोइना महापु हातख्रगनी मरमदुना महाक हौजिक महाकी इमुंग मनुंगा लोटख्रे हाइदुना हायरे मदुरगिदी ममानबदुना मखा तारे नंगी वारीसी तारबा मतुंगदा अइनसु अहमद पु थीनबा होनबनी अखोइगी टीमना महापु हंजन हंजन थीकी अदुबु फंगबा कौबा लेखिते मरमदुना सुम थिरक्पदगिदी अखोइना महाकी मयामबगा पाउ फौने मयामब खक्तना अहमद कदाइ लei हाइबसि खांगी अदुगा महाना हारिबसि अहमद की लेफम हाइदु हाइतारगदी मखोइ इमुंग मनुंगी हाइबदी अहमद अमसुंग महाकी इमुंग मनुंगी वीजा पीगदबनी हाइदुना हायरे पीद्रि फाउदी अहमद की लेफम अमसि हाइरोइ हाइदुना हायरे जोनसु इमिग्रेशन डिपार्टमेंट दा फोन तौरदुना अहमद की दमक्ता वीजा लौथोनबा होनै अदुबु करिमता कानबा फंखिदे नुमिदांगदसु अहमद की मंगलान खक्तनी महांगना मंगदुना लेरिबसि जोनसु अहमद की दमक्ता वीजा तांथोनबगी दमक्ता कन होनजे असम होनरकपना महाक था अमदि हेले जोन यान होनजबा तारकसु गवर्नमेंट ऑफिशियल सिंग अदुना जोन की मतेंग अमता पांखिदे मरमदुना महांगना गवर्नमेंट ऑफिशियल सिंग दा थीना सुचै मचिन फावबा थिजले महाक सौमन खिदुना महाक की इमुंग मनुंगी पोसै सिंग अदुसु लोइना थुगाले महाक मथुआ यामना नुंगाइतबा हाइबदुसु ओइखि महाक मीगी लमन तोले हाइदुना महाक हिंगबंगमदबा हाइबदुसु ओइरे अहमदना महापु यामना वाना मफम अदुदगी थवाइ कंदुना लाखिबनी हौजिति अहमद अदु मफम अदुदा महाकी इमुंग मनुंगा हिंगबा हाइबसि यामना अवाबा थबा अमा ओइदोरबनी हाइबदि तालिबान मखोइबु हातकदबगी सेनदुना गाइदुना लेरबनी महाक अहिंग फावबा तुंबा याखिदे मदुदगी महाकना महाकी नुपीदा अहिंग धायरे अहमदना इबु चिंगपा तुरल क्यादबु लांथोकपिरदुना यामना वाना थवाइसे कलखिबनी महाकति ngasidi mayamdagi mirot oiduna leire aduga aina agi family ga mafam masida yamna nuaina leiribani tasina harba matamda ahmad hojik wariba punsi mahing ase aingola tagada punsi mahing aduni haiduna haire madurigi nuala pum matamda jonsu mahaki mamana bagi mamangda immigration department adu phone tawi adu kanamta phone paikhalakide masidi kari tawgani kari upai tawgani haiduna makoi khanarei maramaduna mahakna karigumba ma tawdaba yararoi haiduna khalai maramaduna mahak masamak अफगानिस्तान चलगे हाइदुना खलई मदुरगी ममानबदुना हायरे अफगानिस्तान दा आइगी इमानबा मले मागसे प्राइवेट सिक्योरिटी कॉन्ट्रैक्टर नि माखि मतेंग लौबा यागनी हाइदुना हायरे ममिना पार्कर कौबनी तौबतबु मंगोंदा थबगसि सिनबा मतमदा पैसादी हम लौगनी हाइदुना हायरे मानो मफम मदुर चतप मतमदा माखि ममिंग असि सेमदोक्तुना चटकदबनी
ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯃꯃꯤꯡ ꯑꯁꯤ ꯁꯦꯝꯗꯣꯛꯇ꯭ꯔꯕ ꯇꯥꯔꯒꯗꯤ ꯇꯥꯂꯤꯕꯥꯟ ꯀꯥꯡꯕꯨꯁꯤꯡꯅ ꯖꯣꯟ ꯀꯤꯟꯂꯤ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯁꯨ ꯈꯪꯈꯤꯒꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯑꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯈꯤꯕ ꯇꯥꯔꯒꯗꯤ ꯅꯪ ꯑꯃꯁꯨꯡ ꯑꯍꯃꯗꯄꯨ ꯊꯤꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯂꯩꯖꯕ ꯁꯛꯇꯤ ꯄꯨꯊꯣꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯗꯅ ꯑꯍꯃꯗ ꯑꯗꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯂꯣꯏꯅꯅ ꯇꯥꯂꯤꯕꯥꯟꯁꯤꯡꯗꯒꯤ ꯂꯣꯠꯇꯨꯅ ꯂꯩꯕꯅꯤ ꯇꯥꯂꯤꯕꯥꯟꯁꯤꯡꯅ ꯃꯍꯥꯛꯄꯨ ꯊꯤꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯇ꯭ꯔꯛ ꯑꯃꯗ ꯇꯨꯃꯤꯟꯅ ꯍꯥꯞꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯥꯗꯣꯔꯛꯏ ꯃꯍꯥꯛ ꯃꯐꯝ ꯑꯃꯗ ꯅꯦꯅ ꯇꯥꯅ ꯂꯩꯈꯤꯗꯦ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯌꯥꯝꯅ ꯊꯨꯅ ꯆꯠꯄ ꯇꯥꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯖꯣꯟꯒꯤ ꯅꯨꯄꯤꯅ ꯃꯉꯣꯟꯗ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯅꯧꯅ ꯍꯥꯡꯂꯤꯕ ꯗꯨꯀꯥꯟ ꯑꯁꯤꯁꯨ ꯕꯟꯗꯥꯟ ꯊꯝꯈ꯭ꯔꯁꯤ ꯑꯗꯨꯒ ꯍꯥꯔꯂꯤ ꯗꯦꯚꯤꯟꯁꯟ ꯑꯗꯨꯁꯨ ꯌꯣꯟꯊꯣꯛꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯍꯥꯏꯕꯗꯤ ꯄꯥꯔꯀꯔꯗ ꯄꯤꯅꯕ ꯄꯩꯁꯥ ꯑꯗꯨ ꯁꯥꯒꯠꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯄꯩꯁꯥ ꯑꯗꯨꯅ ꯀꯣꯟꯅꯗꯕꯒꯤ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯁꯨ ꯕꯟꯗꯥꯟ ꯊꯝꯗꯣꯛꯈꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤ ꯖꯣꯟ ꯅꯪꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯑꯁꯤꯗꯤ ꯑꯍꯃꯗꯅ ꯄꯤꯕ ꯄꯨꯟꯁꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯂꯃꯟ ꯁꯤꯡꯅꯕꯒꯤꯗꯃꯛꯇ ꯅꯪ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯆꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯅꯗꯤ ꯃꯁꯤꯒꯤ ꯃꯤꯁꯟ ꯑꯁꯤ ꯆꯠꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯁꯤ ꯍꯜꯂꯛꯇꯕꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯍꯃꯗꯇ ꯇꯣꯜꯂꯤꯕ ꯂꯃꯟ ꯑꯗꯨ ꯁꯤꯡꯅꯕꯒꯤꯗꯃꯛꯇ ꯖꯣꯟꯗ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯐꯒꯥꯅꯤꯁꯇꯥꯟ ꯆꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯍꯥꯛ ꯕꯣꯛꯁ ꯎꯅꯕ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯁꯨ ꯂꯩ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯕꯣꯛꯁꯀꯤ ꯃꯅꯥꯛꯇ ꯖꯣꯟꯒꯤ ꯀꯝꯄ꯭ꯂꯦꯟ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯏꯃꯤꯒ꯭ꯔꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯇ ꯐꯣꯟ ꯇꯧꯔꯗꯨꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯪꯆꯩꯗ ꯆꯩꯕꯒꯤ ꯔꯦꯀꯣꯔꯗꯤꯡ ꯑꯗꯨ ꯇꯥꯍꯜꯂꯤ ꯃꯗꯨꯒꯤ ꯖꯣꯟꯅ ꯍꯥꯏꯔꯦ ꯑꯩꯅ ꯉꯁꯤ ꯅꯈꯣꯏꯒꯤ ꯅꯃꯥꯡꯗ ꯂꯦꯞꯂꯤꯕꯒꯤ ꯃꯔꯝ ꯑꯁꯦ ꯑꯍꯃꯗꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯉꯝꯖꯕ ꯁꯛꯇꯤ ꯂꯣꯏꯅ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯗꯨꯒꯤ ꯖꯣꯟꯅ ꯍꯥꯏꯔꯦ ꯃꯍꯥꯛꯅ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯀꯟꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯗꯨꯒꯤ ꯂꯃꯟ ꯑꯗꯣ ꯁꯤꯡꯕꯒꯤ ꯃꯇꯝ ꯌꯧꯔꯛꯑꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯗꯨꯒꯤ ꯖꯣꯟꯅ ꯕꯣꯛꯁꯇ ꯍꯥꯏꯔꯦ ꯅꯍꯥꯛꯅ ꯑꯦꯅꯤ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯁꯨꯡ ꯑꯍꯃꯗꯀꯤꯗꯃꯛꯇ ꯚꯤꯖꯥ ꯄꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯗꯨꯒꯤ ꯖꯣꯟꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯃꯗꯨꯗꯒꯤ ꯖꯣꯟꯁꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯗ ꯕꯤꯗꯥꯏ ꯄꯤꯔꯝꯗꯨꯅ ꯑꯐꯒꯥꯅꯤꯁꯇꯥꯟ ꯇꯝꯅ ꯂꯥꯛꯈꯤ ꯃꯗꯨꯒꯤ ꯖꯣꯟ ꯑꯗꯨ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯀꯨꯟꯗꯨꯖ ꯑꯦꯌꯔꯕꯦꯁ ꯍꯥꯏꯕꯗꯨꯗ ꯌꯧꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀ ꯄꯥꯔꯀꯔꯒ ꯊꯦꯡꯅꯈꯤ ꯄꯥꯔꯀꯔ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯃꯃꯥꯡꯊꯛꯇ ꯑꯗꯣꯝꯅꯁꯨ ꯈꯪꯕꯤꯔꯝꯂꯅꯤ ꯃꯍꯥꯛ ꯑꯁꯤ ꯗ ꯚꯣꯏꯁ ꯍꯥꯏꯔꯤꯕ ꯁꯤꯔꯤꯁ ꯑꯗꯨꯗ ꯍꯣꯝꯂꯦꯟꯗꯔ ꯁꯥꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯖꯣꯟꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯔꯣꯟ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯜꯂꯤ ꯃꯗꯨꯗꯒꯤ ꯄꯥꯔꯀꯔꯁꯨ ꯖꯣꯟꯗ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯁꯤ ꯊꯥꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝꯗꯤ ꯃꯊꯛꯇꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯦꯁꯥꯏꯟꯃꯦꯟ ꯑꯃ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯖꯣꯟꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯤꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯅꯪ ꯀꯔꯤꯝꯇ ꯌꯥꯔꯔꯣꯏꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗꯒꯤ ꯄꯥꯔꯀꯔꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤꯗꯤ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯖꯣꯟꯅ ꯃꯈꯣꯏꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯑꯗꯨ ꯂꯩꯇ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯇꯥꯂꯤꯕꯥꯟꯅ ꯐꯪꯈꯤꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯊꯕꯛ ꯑꯗꯨ ꯇꯧꯕ ꯌꯥꯔꯒꯅꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯄꯤꯈꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯍꯟꯗꯣꯔꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯖꯣꯟꯁꯨ ꯄꯩꯁꯥ ꯑꯗꯨ ꯍꯟꯗꯣꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯖꯣꯟꯗ ꯍꯧꯖꯤꯛ ꯑꯣꯞꯁꯟ ꯑꯅꯤꯈꯛꯇꯪ ꯂꯩ ꯃꯗꯨꯗꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗ ꯄꯥꯔꯀꯔꯒ ꯂꯣꯏꯅꯅ ꯊꯤꯕ ꯅꯠꯇ꯭ꯔꯒꯅ ꯃꯁꯥ ꯃꯊꯟꯇ ꯆꯠꯇꯨꯅ ꯊꯤꯕ ꯃꯗꯨꯗ ꯖꯣꯟꯁꯨ ꯃꯁꯥ ꯃꯊꯟꯇ ꯆꯠꯂꯒ ꯊꯤꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯏ ꯖꯣꯟꯅ ꯑꯍꯃꯗꯀꯤ ꯂꯩꯐꯝ ꯈꯪꯂꯕ ꯃꯇꯨꯡꯗ ꯄꯥꯔꯀꯔꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯃꯁꯨꯡ ꯑꯍꯃꯗꯀ ꯃꯥꯒ ꯂꯣꯏꯅꯅ ꯏꯌꯔꯂꯤꯐ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯄꯥꯔꯀꯔꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯖꯣꯟꯁꯨ ꯑꯍꯃꯗ ꯊꯤꯅꯕꯒꯤꯗꯃꯛꯇ ꯃꯊꯟꯇ ꯊꯣꯛꯂꯛꯏ ꯄꯥꯔꯀꯔꯅ ꯃꯉꯣꯟꯗ ꯒꯥꯔꯤ ꯑꯃꯅꯦ ꯂꯨꯄꯥ10,000 $1 ꯑꯃꯅꯦ ꯑꯃꯁꯨꯡ ꯁꯦꯇꯦꯂꯥꯏꯠ ꯐꯣꯟ ꯑꯃ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯁꯥ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯔꯥꯏꯐꯜ ꯑꯃꯁꯨ ꯄꯤꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯖꯣꯟ ꯑꯍꯃꯗ ꯊꯤꯕ ꯂꯥꯛꯈꯤ ꯖꯣꯟꯁꯨ ꯁꯦꯇꯦꯂꯥꯏꯠ ꯅꯦꯚꯤꯒꯦꯁꯟ ꯇꯧꯔꯗꯨꯅ ꯑꯍꯃꯗꯀꯤ ꯃꯌꯥꯝꯕꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟ ꯑꯗꯨ ꯇꯝꯅ ꯂꯥꯛꯏ ꯑꯍꯃꯗꯀꯤ ꯃꯌꯥꯝꯕꯅꯁꯨ ꯖꯣꯟꯕꯨ ꯌꯥꯝꯅ ꯇꯔꯥꯝꯅ ꯎꯏ ꯑꯃꯁꯨꯡ ꯑꯍꯃꯗꯀꯤ ꯃꯌꯥꯝꯕꯅ ꯍꯥꯏꯔꯛꯏ ꯑꯍꯃꯗꯅ ꯅꯪꯒꯤ ꯊꯋꯥꯏ ꯀꯟꯈꯤꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯌꯥꯝꯅ ꯐꯦꯃꯁ ꯑꯣꯏꯔꯕꯅꯤ ꯑꯗꯨꯒ ꯃꯁꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯂꯤꯕꯥꯟ ꯀꯥꯡꯕꯨꯗꯤ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ ꯖꯣꯟꯅ ꯑꯍꯃꯗꯀꯤ ꯃꯌꯥꯝꯕꯗ ꯑꯍꯃꯗꯀꯤ ꯂꯩꯐꯝ ꯍꯪꯉꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯑꯍꯃꯗ ꯑꯗꯨ ꯐꯪꯕ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯑꯃꯦꯔꯤꯀꯥ ꯇꯝꯅ ꯄꯨꯈꯤꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯑꯍꯃꯗꯀꯤ ꯃꯌꯥꯝꯕꯅ ꯖꯣꯟꯗ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯒꯥꯔꯤꯗꯨ ꯃꯐꯝ ꯑꯁꯤꯗ ꯊꯝꯃꯝꯃꯨ ꯅꯪꯒꯤ ꯒꯥꯔꯤꯗꯨꯗꯤ ꯌꯥꯝꯅ ꯂꯥꯏꯅ ꯇ꯭ꯔꯦꯛ ꯇꯧꯈꯤꯅꯤ ꯑꯩꯒꯤ ꯇ꯭ꯔꯛꯇ ꯆꯠꯂꯨ ꯆꯦꯛꯄꯣꯏꯟꯠꯁꯤꯡꯗꯗꯤ ꯑꯩꯒꯤ ꯇ꯭ꯔꯛ ꯑꯁꯤ ꯈꯥꯝꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯍꯃꯗꯀꯤ ꯃꯌꯥꯝꯕꯅ ꯖꯣꯟꯕꯨ ꯇ꯭ꯔꯛ ꯑꯃꯗ ꯍꯥꯞꯆꯤꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤ ꯑꯗꯨꯗ ꯑꯍꯃꯗ ꯇꯝꯅ ꯄꯨꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯖꯣꯟꯕꯨ ꯃꯐꯝ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯆꯦꯛꯄꯣꯏꯟꯠ ꯀꯌꯥ ꯃꯔꯨꯝꯗꯤ ꯊꯦꯡꯅꯈꯤ ꯑꯗꯨꯕꯨ ꯆꯦꯛꯄꯣꯏꯟꯠ ꯑꯅꯤꯃꯗꯤ ꯅꯥꯟꯊꯣꯛꯇꯨꯅ ꯂꯥꯛꯏ ꯑꯍꯨꯝꯁꯨꯕ ꯆꯦꯛꯄꯣꯏꯟꯠ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯆꯦꯛ ꯇꯧꯒꯦ ꯀꯔꯤ ꯌꯥꯎꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯆꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯖꯣꯟ ꯑꯁꯤ ꯐꯥꯒꯦ ꯇꯧꯕ ꯈꯤꯇꯪ ꯉꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯖꯣꯟꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯣꯡꯃꯩꯅ ꯀꯥꯞꯊꯣꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯈꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯑꯔꯥꯞꯄꯗ ꯇꯥꯂꯤꯕꯥꯅꯤ ꯑꯃꯅ ꯌꯦꯡꯗꯨꯅ ꯂꯩꯕꯅꯤ ꯃꯊꯧ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯂꯤꯗꯔ ꯑꯗꯨꯗ ꯄꯥꯎ ꯄꯤꯈꯤ ꯂꯤꯗꯔ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ ꯃꯨꯟꯅ ꯊꯤꯖꯤꯜꯂꯨ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯑꯣꯔꯗꯔ ꯄꯤꯔꯛꯏ ꯃꯈꯣꯏꯅ ꯆꯠꯄ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯏꯟꯅꯔꯛꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯕꯣꯛꯁꯅ ꯖꯣꯟꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯑꯍꯃꯗ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯚꯤꯖꯥ ꯐꯪꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ
ꯚꯤꯖꯥꯁꯤꯡ ꯑꯗꯨ ꯄꯥꯔꯀꯔꯗ ꯊꯥꯔꯛꯑꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯖꯣꯟꯁꯨ ꯌꯥꯝꯅ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯇ꯭ꯔꯛ ꯑꯗꯨ ꯑꯍꯃꯗꯀꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯃꯗꯨꯗꯒꯤꯗꯤ ꯖꯣꯟꯅ ꯄꯥꯔꯀꯔꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯑꯍꯃꯗ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯏꯌꯔꯂꯤꯐ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯄꯥꯔꯀꯔꯅ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯑꯁꯤ ꯇ꯭ꯔꯦꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 2 ꯆꯠꯂꯒ ꯂꯩꯕ ꯗꯥꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯍꯃꯗꯁꯨ ꯃꯐꯝ ꯑꯗꯨꯗ ꯒꯥꯔꯤ ꯁꯦꯝꯗꯨꯅ ꯂꯩꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯥꯛꯇꯨꯅ ꯐꯝꯃꯤ ꯑꯍꯃꯗꯅ ꯖꯣꯟ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯃꯍꯥꯛ ꯏꯃꯣꯁꯅꯦꯜꯁꯨ ꯑꯣꯏꯔꯛꯏ ꯃꯗꯨꯗꯒꯤ ꯖꯣꯟꯅ ꯑꯍꯃꯗꯇ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯡ ꯑꯗꯨ ꯖꯣꯟꯕꯨ ꯇꯥꯟꯅꯔꯛꯂꯤꯕ ꯇꯥꯂꯤꯕꯥꯅꯤ ꯑꯗꯨꯅ ꯎꯈꯤ ꯃꯍꯥꯛꯅ ꯄꯥꯎꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯃꯍꯥꯛꯀꯤ ꯂꯤꯗꯔ ꯑꯗꯨꯗ ꯄꯤꯈꯤ ꯖꯣꯟꯒꯤ ꯐꯣꯇꯣ ꯀꯥꯞꯂꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯂꯤꯗꯔ ꯑꯗꯨꯗ ꯊꯥꯈꯤ ꯐꯣꯇꯣ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯂꯤꯗꯔ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯈꯪꯈꯤ ꯃꯔꯝ ꯑꯗꯨꯅ ꯑꯍꯃꯗꯄꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯂꯗꯨꯅ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯖꯣꯟ ꯑꯃꯁꯨꯡ ꯑꯍꯃꯗꯄꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯍꯜꯂꯛꯏ ꯃꯗꯨꯗꯒꯤꯗꯤ ꯄꯥꯔꯀꯔꯒꯤ ꯃꯤꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯔꯣꯟꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯩꯅ ꯀꯗꯥꯏꯗꯅꯣ ꯎꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯑꯇꯩ ꯀꯅꯥꯝꯇ ꯑꯣꯏꯔꯝꯗ꯭ꯔꯦ ꯖꯣꯟ ꯀꯤꯟꯂꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯄꯥꯔꯀꯔꯅ ꯔꯣꯟꯀꯦ ꯍꯥꯏꯔꯤꯕꯁꯤ ꯖꯣꯟ ꯀꯤꯟꯂꯤꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯛꯄꯗꯒꯤꯗꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝ ꯊꯨꯅ ꯖꯣꯟ ꯀꯤꯟꯂꯤꯕꯨ ꯂꯧꯕ ꯂꯥꯛꯏ ꯃꯔꯝꯗꯤ ꯄꯥꯔꯀꯔꯁꯨ ꯈꯪꯏ ꯃꯗꯨꯗꯤ ꯖꯣꯟ ꯀꯤꯟꯂꯤ ꯑꯃꯁꯨꯡ ꯑꯍꯃꯗ ꯍꯥꯏꯕꯁꯤ ꯇꯥꯂꯤꯕꯥꯅꯤ ꯀꯥꯡꯕꯨꯁꯤꯡꯒꯤ ꯃꯣꯁ ꯋꯥꯟꯇꯦꯗ ꯂꯤꯁꯇ ꯂꯩꯔꯤꯕ ꯃꯤꯅꯤ ꯀꯔꯤꯒꯨꯝꯕ ꯊꯦꯡꯊꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯍꯥꯏꯕꯁꯤ ꯄꯥꯔꯀꯔꯅ ꯈꯪꯕꯒꯤꯅꯤ ꯖꯣꯟ ꯑꯃꯁꯨꯡ ꯑꯍꯃꯗꯀ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯅꯃꯛ ꯇ꯭ꯔꯛ ꯑꯃꯗ ꯇꯣꯡꯗꯨꯅ ꯗꯥꯝ ꯇꯝꯅ ꯆꯠꯂꯤ ꯗꯥꯝ ꯇꯝꯅ ꯆꯠꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯇꯥꯂꯤꯕꯥꯅꯤ ꯃꯤꯁꯤꯡ ꯑꯗꯨ ꯊꯣꯝꯖꯤꯜꯂꯛꯏ ꯑꯁꯨꯝ ꯃꯈꯣꯏꯕꯨ ꯇꯥꯟꯅꯔꯛꯏ ꯁꯨꯝ ꯇꯥꯟꯅꯔꯛꯄꯗꯒꯤꯗꯤ ꯖꯣꯟꯅ ꯍꯟꯗꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄꯛꯏ ꯃꯈꯣꯏ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯁꯨ ꯌꯥꯎꯈꯤ ꯀꯌꯥꯃꯔꯨꯝꯁꯨ ꯁꯤꯈꯤ ꯗꯥꯝ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨꯗ ꯕꯣꯝ ꯑꯃ ꯍꯥꯞꯆꯤꯜꯂꯝꯃꯤ ꯒꯥꯔꯤꯗꯨꯅ ꯃꯈꯣꯏꯒꯤ ꯂꯝꯕꯤ ꯑꯗꯨ ꯕ꯭ꯂꯣꯛ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯇ꯭ꯔꯛ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯕꯣꯝ ꯑꯗꯨ ꯄꯣꯈꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏꯁꯨ ꯂꯣꯏꯅ ꯁꯤꯈꯤ ꯃꯐꯝ ꯑꯗꯨꯗ ꯇꯥꯂꯤꯕꯥꯅꯤꯁꯤꯡ ꯊꯣꯝꯖꯤꯜꯂꯛꯄꯗꯤ ꯂꯦꯞꯄ ꯂꯩꯈꯤꯗꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯖꯣꯟ ꯀꯤꯟꯂꯤ ꯑꯃꯁꯨꯡ ꯑꯍꯃꯗꯇ ꯅꯣꯡꯃꯩ ꯀꯌꯥꯃꯔꯨꯝ ꯀꯥꯞꯄꯛꯏ ꯗꯥꯝ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯅꯣꯡꯃꯩ ꯁꯨꯝ ꯀꯥꯞꯅꯔꯛꯄꯗꯒꯤꯗꯤ ꯖꯣꯟꯒꯤ ꯅꯣꯡꯃꯩ ꯃꯔꯨ ꯂꯣꯏꯈꯤ ꯑꯍꯃꯗꯀꯤꯁꯨ ꯂꯣꯏꯈꯤ ꯇ꯭ꯔꯛ ꯗ꯭राꯏꯚꯔ ꯑꯗꯨꯁꯨ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯈꯤ ꯖꯣꯟꯁꯨ ꯇꯧꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯂꯣꯏꯅ ꯊꯣꯛꯍꯟꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯇ ꯇꯥꯔꯒꯗꯤ ꯑꯍꯃꯗꯀꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯁꯤ ꯀꯔꯤꯝꯇ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯈꯜꯂꯛꯏ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯃꯗꯨꯗꯒꯤꯗꯤ ꯂꯥꯏꯅ ꯆꯥꯟꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤꯅꯣ ꯃꯊꯛꯇꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟꯗꯒꯤ ꯅꯣꯡꯃꯩ ꯀꯌꯥꯃꯔꯨꯝ ꯀꯥꯞꯊꯔꯛꯂꯤꯕ ꯅꯣꯡꯃꯩꯁꯤꯡ ꯑꯁꯤ ꯄꯥꯔꯀꯔꯅ ꯀꯥꯞꯊꯍꯜꯂꯛꯄꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯇꯥꯂꯤꯕꯥꯅꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯂꯣꯏꯅꯃꯛ ꯁꯤꯈꯤ ꯄꯨꯡꯇꯣꯏ ꯇꯣꯏꯈꯤ ꯄꯨꯡꯇꯠ ꯇꯠꯈꯤ ꯕꯣꯝ ꯇꯣꯞ ꯀꯌꯥꯃꯔꯨꯝ ꯀꯥꯞꯁꯤꯜꯂꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯣꯏꯅ ꯆꯦꯟꯅꯈꯤ ꯐꯤꯕꯝ ꯑꯗꯨ ꯄꯥꯔꯀꯔꯅ ꯂꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯕ ꯃꯇꯨꯡꯗ ꯄꯥꯔꯀꯔꯁꯨ ꯃꯐꯝ ꯑꯗꯨꯗ ꯖꯤꯞ ꯑꯃ ꯇꯣꯡꯂꯗꯨꯅ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯕꯨ ꯂꯧꯅꯕꯒꯤꯗꯃꯛꯇ ꯍꯦꯂꯤꯀꯣꯞꯇꯔꯁꯨ ꯂꯥꯛꯈꯤ ꯄꯥꯔꯀꯔꯁꯨ ꯅꯣꯡꯃꯩ ꯃꯔꯨ ꯄꯥꯜꯂꯕ ꯗ꯭राꯏꯚꯔ ꯑꯗꯨꯕꯨ ꯏꯌꯔꯂꯤꯐ ꯇꯧꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯄꯥꯔꯀꯔꯅ ꯖꯣꯟꯗ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯪꯁꯤ ꯖꯣꯟ ꯀꯤꯟꯂꯤꯅꯤ ꯑꯗꯨꯒ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯑꯍꯃꯗꯄꯨ ꯀꯟꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯊꯕꯛ ꯑꯗꯨꯗꯤ ꯑꯩꯅ ꯐ꯭ꯔꯤꯗ ꯇꯧꯕꯤꯔꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯄꯥꯔꯀꯔꯅ ꯃꯈꯣꯏꯕꯨ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨꯗ ꯇꯣꯡꯍꯜꯂꯤ ꯑꯃꯁꯨꯡ ꯄꯥꯔꯀꯔꯅ ꯑꯍꯃꯗ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯚꯤꯖꯥꯁꯤꯡ ꯑꯗꯨꯁꯨ ꯄꯤꯈꯤ ꯚꯤꯖꯥꯁꯤꯡ ꯑꯗꯨ ꯕꯣꯛꯁꯅ ꯊꯥꯔꯛꯄꯅꯤ ꯃꯗꯨꯗꯒꯤꯗꯤ ꯄꯥꯔꯀꯔꯅ ꯍꯥꯏꯔꯛꯏ ꯍꯦꯂꯤꯀꯣꯞꯇꯔ ꯑꯁꯤ ꯇꯣꯡꯂꯗꯨꯅ ꯅꯈꯣꯏ ꯕꯦꯁ ꯇꯝꯅ ꯆꯠꯂꯣ ꯕꯦꯁꯇꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯣꯡꯂꯗꯨꯅ ꯅꯈꯣꯏ ꯑꯃꯦꯔꯤꯀꯥ ꯇꯝꯅ ꯆꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏ ꯁꯣꯔ ꯆꯅꯤꯡ ꯇꯥꯅ ꯍꯣꯟꯖꯈꯤ ꯖꯣꯟꯁꯨ ꯄꯥꯔꯀꯔꯗ ꯀꯥꯏꯅ ꯕꯤꯗꯥꯏ ꯄꯤꯔꯝꯗꯨꯅ ꯃꯈꯣꯏ ꯍꯦꯂꯤꯀꯣꯞꯇꯔ ꯇꯣꯡꯗꯨꯅ ꯂꯥꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯖꯣꯟꯅ ꯑꯍꯃꯗ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯕꯨ ꯀꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯂꯃꯟ ꯑꯗꯨ ꯁꯤꯡꯈꯤ ꯃꯨꯚꯤꯒꯤ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ 30 ꯑꯥꯒꯁꯠ 2021ꯗ ꯑꯃꯦꯔꯤꯀꯟ ꯑꯥꯔꯃꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯗꯒꯤ ꯂꯣꯏꯅ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯆꯍꯤ 10 ꯁꯣꯛꯅꯔꯛꯄ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯇꯥꯂꯤꯕꯥꯟꯁꯤꯡꯅ ꯑꯐꯒꯥꯅꯤꯁꯇꯥꯟ ꯑꯗꯨ ꯀꯝꯄ꯭ꯂꯤꯠꯂꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯈꯤ ꯏꯟꯇꯔꯄ꯭ꯔꯤꯇꯔ 300 ꯑꯃꯨꯛ ꯍꯦꯟꯕꯗꯤ US ꯃꯤꯂꯤꯇꯔꯤꯒ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯩ ꯍꯥꯏꯕꯒꯤ ꯃꯈꯣꯏꯕꯨ ꯍꯥꯠꯈꯤ ꯂꯤꯁꯤꯡꯅ ꯂꯣꯠꯈꯤ ꯑꯍꯃꯗꯁꯨ ꯃꯍꯥꯛꯀꯤ ꯚꯤꯖꯥ ꯐꯪꯂꯕꯅꯤꯅ ꯑꯃꯦꯔꯤꯀꯥꯗ ꯆꯠꯂꯒ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯗꯨ ꯑꯅꯧꯕ ꯆꯦꯞꯇꯔ ꯑꯃ ꯏꯈꯤ ꯖꯣꯟꯅ ꯑꯍꯃꯗꯇ ꯌꯦꯡꯂꯒ ꯃꯍꯥꯛꯅ ꯈꯟꯖꯩ ꯃꯗꯨꯗꯤ ꯖꯣꯟꯒꯤ ꯊꯥꯡꯕ ꯉꯝꯗ꯭ꯔꯕ ꯂꯃꯟ ꯑꯁꯤ ꯃꯍꯥꯛꯄꯨ ꯀꯟꯕꯤꯕꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯉꯁꯤꯗꯒꯤꯗꯤ ꯀꯣꯛꯂꯦ ꯍꯥꯏꯗꯨꯅ ꯈꯟꯖꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯨꯚꯤ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ ꯃꯌꯥꯝꯅ ꯑꯩꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤ ꯇꯥꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯏꯪꯂꯤꯁ ꯐꯤꯂꯝ ꯑꯁꯤ ꯍꯥꯟꯅꯗꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯪꯂꯤꯁ ꯐꯤꯂꯝ ꯄꯥꯝꯕ ꯚꯤꯌꯨꯋꯔꯁꯤꯡꯒꯤ ꯈꯜꯂꯒ ꯏꯪꯂꯤꯁ ꯐꯤꯂꯝꯁꯤꯡ ꯑꯁꯤ ꯈꯔ ꯍꯥꯞꯆꯔꯛꯄꯅꯤ ꯃꯁꯤꯁꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯒ꯭ꯔꯣꯊ ꯂꯩꯍꯟꯕꯤꯌꯨ ꯑꯩꯒꯤ ꯍꯥꯏꯖꯔꯔꯣꯏꯒꯦ ꯃꯌꯥꯝꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯒ꯭ꯔꯣꯊ ꯂꯩꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯊꯥꯒꯠꯆꯔꯤ